Neet-Ug listing aniga kunmarigi exam result haidokraba matungda question paper leak oiki amade atopa pamdaba thawong kaya chathaki haiduna mahairoi kaya irang hawrkraba matung ngarang Supreme Court ta wathok asiga mari lenana PIL thangalakliba wakat khanaduna exam asibu conduct tawriba National Testing Agency NTA amasung Center lengakta notice thokre hairi Justice Bikram Nath amasung Asanudin Amanulana saba bench amana isu aduda handak thokkiba Neet-Ug examination aduda thoglakliba irang kaya asina maram oirega magun hanthaba haibadu oire haina phongtokre bench aduna NEET exam asi magun hanthaba exam oikre haikrabasu exam asida pass tawkraba candidate singna Medical Institute singda admission tawnaba hotnabadi athingba thamkhide haire haukiba June marida NEET exam gi result haidokhiba aduda All India gi oina topper humfu tare thorakhe makhoi sing adugi manungda nimfu mari amadi physics ki question amada lalabasu grace mark piramkhe NTA gi thawong asibu candidate listing tara hundoi henbana challenge tawduna karigidamak textbook ta alternate answer piraba fawbada grace mark piripano hangkhe adum oinamak grace mark phangkraba miyoi nimfu mari ase NCERT gil ariba laidik tamlakpa mahairoi singni haire